Makhal Mathel Manipur Chinena, Mayambui Kokluna Khoramjari, Masisu Mayamidamata, Manipuri horror story ama, Puduna Lakchari, horror story asigi maming, Ningam hawdraba thawaigi mihat. Wari asi hingliba amadi sikraba kanagumbi amataga, Marinajadi, Aibana, Wakana thagatcharabani, tabiriba singing Wainabugidamata, Semjaba Warini. Hojik Mayam Kudol Tamjari, Manipuri horror story, Ningam hawdraba thawaigi mihat. Nong numidang ama nong tili taba numit amada baiga laikai gi marup tinaba chatluraga halakhi matamsi pangtheng thengri numidang gi pung mapan muktamak tabada ngai bani matam masida baiga gi tungda mi ama inarakpagum short lauba makhun ama tarakhi baigana kanano nei haiduna tung onduna yingi adubu kanasu leiramde baigana ngaihak lepaga akoibadu koilei leiduna yingi Baigasi achumba tatpa thongna phaba police inspector amani maramasina baiga thoidongna masada akiba pokte asumna mafam aduda torchlight kaptuna koilei leiduna yingi adubu kaisu taroktaba adudagidi maha jumlomda lakle asumna baiga yum jowduna sak charaga tumkhre adubu magi mama mapa amadi magi nupi angang singdi tv yengduna leiri Matam asida baiga gi mamangda baigana lamhang amada mathanta duty tawringai magi manakta nupi macha ama kanna chelakhi nupi macha adu masa su yamna chokthana ukhi magi matungda makokna hui gi panba aduga masana mi oiba akiba phanglaba miui kayana mabu tanarakli nupi macha aduna sar aibo takanbiyo amuk takanbiyo haiduna chensilakhi matam asida nupi macha aduna Inspector Baigagi manak chawgataba khajitang ngaiba matam aduda huigi makok panba miyoising aduna nupi macha adubu masam paiduna chingkhi marudagi nongpok haram pangna sor laktuna chingkhre nupi macha aduna akanba khonjel ga loinana sar aibu takan biu haina hanna laukhi masida baigana kaisu tawdana tawriba matau adubu yengduna ingak nakna laikhi matam asida nupi macha aduna Nanthokuna baigagi manakta chensilai adubu tungda leriba mayam aduna langakpa nungthang amana nupi macha adugi makokta panbadagi laimaida uprak upsilduna ina pungang ngangna takhi masidagi huigi makok panba miyuising aduna nupi macha adugi makong adu paiduna soro singduna pukhre nupi macha aduna sar haiduna machinda murum sonduna asum lapthokhi Matam masida baigadu tuminna leirambadagi kanna lawrakhi mahangna lawadu taidong tharaktuna tv yengnamba mayamado chensinnarakhi mayamna kaidorage haina hangakpada baigado phamungdagi phukhawkalaktuna magi service gun adu paiduna mapalomda nupi adu thanamu pukhiba yaroi haina lawraga kanna chenthorei leriba mayam aduna mabu khamjilami matam masida baiga wakhal laklei tawriba thokriba thogdok adu Magi mamang ni haibase mahak gyan laklei matamasida mahakna pariba nongmai adu nongthakta maru ama blank fire tawduna kapkhatkhi matamasida baigagi makhutagi baigagi mapana ibungo nang ngawrabo ha haiduna nongmai ado munkhi masidagi baigana magi nupida mai tage singkita puthorau haibadagi magi nupina ising khara puthoraktuna pire asumna baiga Mamai tathoklaba matung magi mamangda thokiba thodokching adu mayamda tamkhi masida mapana hera mangi wabo makumang kashu khalurun ko asumna haiduna makhoi magi kada thumma changnakhrei asumna baiga amadi magi nupi angangsing punamak phamung changnaраklei asumna mayamdi yamna nungaina tumnakhi adubu baigadi magi mamangda nupi macha aduna aibu kanbiu sar hairapado kalogdaba adugidama jamna penjaramdi masadu yamna khoirang khoisaunarami masidagi maha tumba yaraktabadagi mapanda thoktuna mapanda thariba chokuri aduda phamduna nongdor thakta ngaliba thajabu yengduna magi mamangda thokliba thokdoksing adubu ningsingli matamasida magi tunglomda mi ama lepadongna tawkhi baigana haifet leithorakpada kanasu leiramdi Matamasida baigana khali ngasai sulambida lai gi oiba sawum ama fangi
ꯍꯧꯖꯤꯛꯁꯨ ꯐꯪꯉꯤ ꯃꯪꯗꯁꯨ ꯑꯋꯥꯕ ꯐꯠꯇꯕ ꯃꯪ ꯃꯪꯉꯤ ꯃꯁꯤꯅꯗꯤ ꯑꯩ ꯂꯥꯏ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯁꯦ ꯑꯩꯕꯨ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯁꯤꯔꯅꯦ ꯑꯁ ꯌꯦꯡꯉꯣꯏꯗ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯗꯅ ꯂꯥꯏꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯀꯥꯟꯅꯗꯦ ꯇꯨꯝꯃꯒꯦꯗ ꯍꯥꯏ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯃꯪꯗ ꯑꯃꯨꯛ ꯇꯝꯅꯔꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯕꯩꯒꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯂꯥꯏꯗ ꯋꯥ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯃꯣꯏꯕ ꯍꯟꯗꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯀꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯅꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨꯀꯣ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯕꯩꯒ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯌꯧꯔꯛꯄꯗ ꯑꯣꯐꯤꯁꯇꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯈꯤ ꯕꯩꯒꯅ ꯄꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯅꯣ ꯅꯣꯏ ꯑꯣꯐꯤꯁꯁꯤꯗ ꯌꯥ ꯂꯥꯡꯉꯤꯁꯤꯕꯣ ꯍꯥꯏ ꯀꯣꯟꯁꯇꯦꯕꯜ ꯁꯨꯗꯦꯁ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯁꯥꯔ ꯁꯤꯒꯤ ꯅꯨꯄꯤ ꯑꯉꯧꯕꯤꯁꯤꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯣ ꯊꯨꯒꯥꯏꯔꯝꯕ ꯃꯥꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯔ ꯃꯁꯤ ꯅꯨꯄꯤꯁꯤ ꯖꯦꯜꯗꯔ ꯀꯩꯅꯣꯝꯃ ꯊꯥꯖꯤꯟꯕꯤꯈ꯭ꯔꯣꯗ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕꯖꯥꯠꯅꯤ ꯐꯅꯁꯨ ꯆꯩ ꯉꯥꯡꯂꯕꯅꯤ ꯁꯨꯛꯍꯟꯅꯦ ꯍꯟꯗꯦꯃꯤ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯗꯣ ꯅꯨꯄꯤ ꯑꯁꯤꯅ ꯃꯤ ꯑꯇꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯗꯗꯤ ꯊꯨꯒꯥꯏꯗ꯭ꯔꯒ ꯅꯣꯏꯒꯤꯗꯪ ꯊꯨꯒꯥꯏꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯍꯔꯥꯁꯃꯦꯟ ꯇꯧꯏ ꯍꯥꯏꯗꯅꯅꯦ ꯑꯆꯧꯕ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯅꯪ ꯐꯥꯒꯠꯀꯗꯧꯔꯤꯃꯤ ꯈꯪꯉꯕ ꯑꯁꯨꯝꯅ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯉꯥꯡꯈꯤ ꯃꯇꯝ ꯑꯁꯤꯗ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯩꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯅ ꯀꯞꯄ ꯍꯧꯔꯛꯏ ꯃꯁꯤꯗ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯄꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯦꯝꯃꯒ ꯆꯠꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯝꯃꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯋꯥꯍꯪ ꯍꯪꯉꯛꯈꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕꯩꯒꯒꯤ ꯋꯥꯍꯪꯗꯨ ꯌꯨꯝꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ASI ꯈꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯕꯥꯔꯗꯦ ꯑꯃ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯃꯥꯁꯦ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯆꯣꯏꯈ꯭ꯔꯕꯅꯤ ꯁꯥꯔ ꯑꯗꯨꯗꯒꯤꯅꯤ ꯃꯥꯅ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯁꯥꯔ ꯁꯥꯔ ꯃꯥꯅ ꯃꯤꯉꯣꯟꯗ ꯅꯨꯡ ꯊꯣꯝꯃꯝꯕꯒꯤ ꯃꯀꯣꯛ ꯀꯥꯏꯕꯒꯤ ꯀꯦꯁ ꯒꯥꯔꯤ ꯕꯥꯏꯛ ꯃꯩ ꯊꯥꯗꯣꯛꯑꯝꯕꯒꯤ ꯀꯦꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯕꯖꯥꯠꯅꯤꯗ ꯁꯥꯔ ꯑꯁꯨꯝꯅ ASI ꯈꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯕꯩꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯕꯩꯒꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯅꯥꯎ ꯇꯦꯝꯕ ꯀꯥꯄꯤꯜ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔ ꯃꯈꯣꯏ ꯃꯔꯤ ꯕꯦꯂꯥꯝ ꯄꯥꯔꯇꯤ ꯊꯝꯕ ꯒꯣꯗꯥꯎꯟ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯔꯤ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯈꯣꯏꯁꯨ ꯌꯨꯁꯨ ꯐꯖꯅ ꯉꯥꯎꯅꯔꯤ ꯑꯗꯨꯒ ꯋꯥꯁꯨ ꯖꯥꯠ ꯉꯥꯡꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯅ ꯚꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯂꯤꯐꯠ ꯆꯠꯂꯤꯕ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯗꯣ ꯃꯗꯨꯁꯨ ꯑꯝꯇꯪ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏꯅꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤꯃꯤꯆꯥꯒꯤ ꯂꯪꯅꯥ ꯂꯪꯖꯤꯟ ꯁꯣꯏꯗꯅ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯑꯔꯦ ꯚꯥꯏ नखोई अदुगीदमक कुरीगी मथाई वारे माबो हाटपगी ओरदी आई ngasi hekta तौरेबको मखोई अनिना हाइनरिबा वा अदुगी मरक थतना तेमना हाइरई ngai खोदबया कापिल नंगना मरोल अमा हाटप तुप्पगी वारी ngakta मिमिचासु सिजरोदबने नंगना कारण ताबदगी नत्रो सिख्रिदो वखलदो खर खलगना थबकदो तो नोय मयांगी तातो हयेंग पुलिसकी लोकपतदी यारोइको बाप तो खर ताव अरे सुट ओसी नंग दिया पंगनिना आइखोइना मथा सारे नंग कैसु खंग्रे हाइबा इंदब मी खुदिमा आइदि लोइना हालेबा अदुना मिमिसासु आइना हाइबा याद्रे मा सिरे कुरि तोरे अदु नंगना मा हाले हयेंग खंगनरादि नंग नथन फारोइने आइखोइसु फागे हाइदिने जी अपंग नंग फादना असिंबाई फागद्रा चाबदि नंगसु यावरे अदुगा करिगे ओनो ओनचिन खोंगले
ꯑꯣ ꯕꯌꯥꯅ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯃꯍꯩ ꯃꯆꯨꯝ ꯈꯔ ꯆꯥꯕꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯍꯨꯏ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯑꯗꯨ ꯎꯔꯦꯕ ꯑꯩꯗꯤ ꯃꯌꯥꯡ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒ ꯄꯨꯜꯂꯔꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯨꯝꯅ ꯀꯥꯄꯤꯜ ꯑꯃꯗꯤ ꯇꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯅꯅꯥꯎ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯇꯦꯝꯕꯗꯤ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯪ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯅ ꯑꯁ ꯅꯣꯏ ꯁꯤꯗꯤꯕ ꯀꯔꯟ ꯌꯥꯝ ꯇꯥꯅꯩꯍꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯒꯤꯗꯨꯕꯨ ꯅꯣꯏ ꯁꯤꯗꯤꯕ ꯑꯔꯦ ꯍꯦꯃꯆꯟꯗ꯭ꯔ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯗ ꯂꯥꯟꯕ ꯑꯣꯏꯔꯦ ꯀꯔꯤꯗ ꯂꯥꯟꯕ ꯑꯣꯏꯔꯦ ꯑꯁ ꯌꯥꯔꯁꯦ ꯚꯩꯌꯥ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏ ꯂꯩꯔꯝꯃꯣ ꯑꯩ ꯊꯦꯝꯃꯒꯅꯦ ꯄꯨꯁꯤꯜꯂꯛꯀꯦꯀꯣ ꯑꯁꯣꯝꯅ ꯍꯦꯝꯆꯟꯗ꯭ꯔꯁꯨ ꯇꯦꯝꯕꯕꯨ ꯀꯧꯕ ꯂꯥꯛꯈꯤ ꯑꯁꯣꯝꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯦꯝꯕ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯒꯦꯠ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯀꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯇꯦꯝꯕꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯞꯄꯤꯗꯣ ꯀꯅꯥꯅ ꯀꯩꯗꯧꯔꯒꯦ ꯑꯊꯦꯡꯕꯁꯤꯗ ꯁꯤꯕ ꯊꯣꯔꯛꯏꯔꯣ ꯁꯦ ꯁꯤꯒꯦ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯒꯣꯗꯥꯎꯟꯁꯦ ꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯑꯣ ꯑꯗꯨꯒ ꯁꯤꯌꯨꯅꯦ ꯑꯁꯨꯝꯅ ꯇꯦꯝꯕꯅ ꯋꯥ ꯍꯥꯏꯔꯤꯉꯩ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯗꯗꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯦꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯇꯦꯝꯕꯅ ꯀꯔꯥꯏꯅꯣ ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯁꯣꯛꯍꯧꯋꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯨꯝꯁꯤꯗ ꯆꯪꯉꯤꯁꯤꯕꯣ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯏꯃꯥꯟꯅꯕꯤꯗꯣ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯅꯦ ꯑꯗꯨꯒꯤꯅꯦ ꯆꯪꯉꯤꯁꯦ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯗꯗꯥ ꯇꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯍꯪꯒꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯐꯛ ꯑꯃꯗ ꯂꯩꯔꯝꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯕꯥꯟ ꯑꯃꯗꯤ ꯐꯅꯦꯛ ꯑꯗꯨ ꯎꯔꯨꯕꯗ ꯇꯦꯝꯕ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯈꯔꯦ ꯃꯇꯝ ꯑꯁꯤꯗ ꯇꯦꯝꯕ ꯕꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯈꯤꯗꯦ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯣꯛ ꯉꯥꯎꯔꯝꯃꯤ ꯃꯁꯤꯗ ꯇꯦꯝꯕꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯣꯡꯊꯣꯛꯂꯨꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯤꯃꯤꯆꯥ ꯑꯣꯏꯔꯝꯈꯤ ꯇꯦꯝꯕ ꯃꯤꯃꯤꯆꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯊꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯣꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯕꯨ ꯄꯣꯔꯛꯑꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯇꯦꯝꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯃꯤꯃꯤꯆꯥ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯇꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯇꯦꯝꯕꯅ कन्ना लाउरगा युम अदुगी थोंगरोमदा अमुक चेंथोरखी मतम अदुदा ngasai yalhouba nupi ado amuk yalamdrei asumna temba magi mamanaba singna lehoriba godown aduda chelakhi asumna tembana godown adugi mathaklomda parap chekhalakpada kapil naw amadi hemachandra makhoi yu thakuna lerami maduda chensinduna tembana mana thengnariba paw khurimak tamki adubu makhoi ahumna kaisuna chungdana phamlaga leikhi tanja asida tembana hemchandragi makut adu urakhi hemchandragi makuta siriba khuji adu mimicagi makuta sikhiba khuji aduni masidagi tembana hemchandragi mamai adu yenglubada mimicha oramle temba mimicagi pali tauraba makajagi saru adusu utupna thabadagi teklaga kapthokpadawna saru kapthoklaga lairamba saktam adu urubadagi kanna lauraga makharomda chenanaba honnarei matam asida makharomda nupi ama makuta thak ama paraga tamna kakhalaki madu ubudagi temba mataki floor aduda kwechen chenki taja asida godan adugi thaliba blab ado mutkhre temba chenpham khangkhidre tanja asida tembagi matungda mimichana kanna noklaga temba nangi matam loirabane asumna hairaga kanna noklakhi masidagi temba kiman khiduna atopa ka amada chelibani haiduna chelubada floor adugi matai adu oirambadagi makhong nanthaduna laimaida taki
asumna ahing aduda tiembagi mapunsi loikhre tiembagi mamanaba makhoi ahumdi tiembana sauduna chatkraba matung makhoisu kona amuk pulasi haiduna chatnakhrabani tiembana ngasai uriba mamanabasing adudi mimichagi thawaina tiembagi mamita uhanbani masigi matung nongalakpada godown aduda thabak tawba miyoising laknaba haurakle matamasida tiembana sirega leiramba aduda mayamna police kauki matamasida baiga mafam aduda lakhi baigana misi adugi matangda yamna kupthana yengsilki kari maramgidamak mahakna mathakta gi songtharaga siriba janone as nakoi khara mathakta kakalaga amukta check taw phani sir asumna baigana mathakki floor adu check tawki matamasida ngarang makhoina yu thaklambagi yu likli amadi makhoina charam thaklamba pochai kaya phangki masidagi police singna tiembagi asiba hakchang adu postmortem gi damak puki tiembana sidingai gi mamangda yu yamna thakki haibasi magi postmortem gi report tagi khangki masidagi baigana numit aduda maga kana yu thakminai haibasi thiba hauki tiembaga toina punba makhoi mamanaba ahum haibadi nanaw hemchandra amadi kapilbu pulisna phagatuna ihang pahong tawki matamasida makhoi ahumna hairami sar aikhoiga maga numitu punbudi pulle aduga sar aikhoina thakpa chaba loraga magi yumda adum chanare masigi matung kanana kari tawkhraba kanana yum jawdriba haibadu khangdre sar asumna makhoi ahumna pulista haibadagi policing aduna makhoibu thadorakhi makhoi ahumna police station adudagi thorakpadu ngasai migi yumgi michal thugairamba nupi aduna yamna munna yenglaga kanna nokhi nupi aduna nokhoi loinamak ai icha nupina amamam to oina halallagani asumna haiduna kanna nokli asumna tiembagi mamanaba makhoi ahumdu police station dagi tholakpada nupi amana kanna nokli makhoi ahumnasu nupi aduda munna yengduna hanubi kayo nangna haido asumna haiduna jairami masidagi police station adugi gate santri tariba police sing aduna nupi adubu tankhre aduga makhoi ahumsu hankhre baigana yamna kupna wakhala makhali ngahan aina station asida lakpada nupi amana migi yumda nung thomlambagi lakna duna leirami kaigino matugi nupi duna mi ategi yumdudi thomjadana yumduda tanana thomli basa ai hayemak chatlaga hangdudaba yadre asumna khanna matamadu hawkhri numit adugi numitangda nanaw hemchandra amadi kapil mafam amada yu thaktuna wari sanari nanawna hairi mataw mayam handak tembana sibase kanagumbana pharaga puraga godown adudagi thadarappa mali mimichagi mamana mi nelaga tawri chalo masida kapilna hairi madu oroida mimichagi mamadi ngawrga laridudi mana kana nektuino mi nekpa haibase sel piduini adusu yam basem kapilna hadiba wafam madu hemchandrasu wapang chalai chumi bai mimichagi mamana mi nekpa oriko ngasai mamana keta karino mana hari myam dubo nati mimichagi thawaina laklaga haliba jalo as handakse manghasu kaya nuaiti aidi mimichagi thawaina oiramgadra na khali masida kapilna mu hairi bai mayam aisu handakse aigi masa yam nungai tabo oire aina tumbada ase aigi phamungda ase musin mubama aigi makhongi manakta phambagum tawreba aina hogolaga yengle kanasu leitre ado bai mayam aikhoi maiba pandit ama tanaba kari kaire nakhoi maitegi afawba maiba kana leire ai sen puthoke ai hojik siba yadre ni masida nanaw na nuklaga hairi pai kapil mi harpada aduk thona phariba achouba mi halubugi case mayam ama irai laina losinma ngamba bayana handakti kiraba are bai asemba wa oire nangido aingonda case torokpa uradi aina irai laina ngamle hojiksu mimichagi case adu ASI khabada losinaba oire ase handakki sidi but pretna torokpa case oire ai ngamdre aduna maibada case paihallagudubani matamasida hemchandra na hairi
Chumi bai kapil na haise hauji ikhoi maiba ama tara daba yadrabani aisune handakse sa nu nuaiti mi amana question sinabadona tawine ado bai kapil aigi mama ama tipura da lei ma se mi gi thawaina torokpa phattaba punama loinama ngakthokpa ngami ado mongonda muktang hangsidana masida na nauna adu yam lapadu dabu kamai chaluduino ororoi da ko adu ororoi akhoi swaisida oina yengsi kaino masida kapilna ruku matawani chatpagi warati nakhoi kurisu wabu oidre aina thokpa sillagadabani ado hemchandra aidi athubada chatpa pamlene bai kapil hayeng oina chatnaba tawrasi aikhoi ahum hayeng ayu angan badane bai kapil hoida pulap pulasi ha mayam janarabo asomna hairakpa aduda leriba mayam adusu loinama yanare asomna makhoina watanari ngai makhoina leriba mafam adudagi khara thaptakna nupi amana kapagi makhol tarakhi makhoi ahumak swai lauki akoibadu koilei leiduna yingi matamasida arapada nupi amagi mawong manba ama lepa urakhi masida hemchandrana hey kanano adala ida kanano chalo ada kapusu chalo asomna laurobada lepamba nupi ado tapna chatkhri aduga manak adwai da leiba dukan amagi nakanda changchinkhri masidagi makhoi ahum nupi aduna changkhiba maikai adu yengduna leikhi asumna yenglingai makhoi ahumgi tung oirapna yamna nakna nupi ama amu noklakhi makhoi ahumdu haiduna tungnomda phatphat chengthongnarai matamasida nupi ama tung onthoklaga phamduna leiramkhi makhoi ahumdu hanadegi khara kiraga leibane nupi aduna akiba thodok thokhallapane makhoi ahumdu phuk hawatnaraktuna chinnarai asumna makhoi ahum kapilgi yum jawduna makhoi imungda prap changsilai aduga yum aduda thariba sofa sing aduda makhoi phamduna sor thabet hoduna pothari asumna matam adu haukhiduna ahingi matam oiri makhoi ahumsu nungaina tumli tanja asida hemchandragi manakongda nupi amana hemchandra haina kawbuki khonjel ama tarakhi masida hemchandra mikap thoroklei tanja asida makoina tumliba ka adu thong adu phauduna kanagumba ama takhibugum uhokhi hemchandrana kanone hujiki dubo thong hangbosu nate kanano ne hoji aina uri dubo ai wakhal oira maleda asumna khanduna mahak amuk tumthakre masigi matung nakan amaromda baiga nungaina tumli matamasida magi mamangda nupi macha ama ukhi nupi macha aduna kaptuna wafam khara hairakhi sar aigi mati amta pangbiyo sar ai yamna ware sar asumna hairaga chut kapki masidegi baiga mikap thoroklei matamasida baiga gi masa atu humagna pungrup lupamki baiga na phamungdagi makhong yan tharaga makok adu non tharaga makut anidu khuruda namlaga wakhana makhanki karinone aina handak mangda uriba sibo aigi mangda uriba nupi asina kana oraba janone ai hayamak choidana chatlaga ngahan office ta phalak namba nupi aduda hangdu daba yare mana icha nupi piu haribadu maram amadi sodina leramgani ai hayamak chatlaga hangdu daba yare asumna khallaga baiga amuk tumkhre masigi matung nongale baiga maga office ta ayuk na ta lakhi office adu da leiramba mayamna sir kaidoba yaurage asungana office kabira isibo masida baigana kaisi tawdeda ASI khabado aigida amta lao hayo hoi sir asumna hairamaga baiga magi kada changaklei aduga khaba su laklei khabana sir aibu kobiba kai takpigadaba ASI khaba phamune nangonda wamata hange tawbani ne sir hangbiyo karma wafam orabano phamune kainone ngahan nupi ama office asida mi ki yumgi thonaugi glass thugairamina tawbado adugi nupi du nang khangbra wahang adu tabada khabadu masa ihai hainaramdi khabana tapna khumai sir khange sir madi angau binida kai jege sir na mabu hangi sibo
ꯑꯩ ꯃꯥꯒ ꯑꯝꯇꯪ ꯎꯅꯒꯦ ꯇꯧꯕꯅꯤꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯈꯤꯕꯒꯤ ꯀꯦꯁꯇꯨ ꯅꯪ ꯄꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯑꯩꯅ ꯄꯥꯏꯕꯅꯦ ꯑꯗꯨ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕꯅꯤꯅ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤ ꯍꯥꯏꯁꯤꯕꯣ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯃꯥꯕꯨ ꯊꯣꯝꯂꯤꯕ ꯒꯥꯔꯤꯗꯨ ꯀꯅꯥꯒꯤꯅꯣ ꯃꯗꯨ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯒꯥꯔꯤ ꯑꯗꯨꯅ ꯃꯇꯝꯗꯨꯅ ꯃꯤꯗꯨꯕꯨ ꯍꯥꯠꯀꯦꯗꯅ ꯊꯣꯝꯕ ꯑꯣꯏꯔꯝꯃꯗꯤ ꯅꯈꯣꯏ ꯀꯝꯗꯧꯕ ꯀꯝꯗꯧꯗꯧꯔꯤꯒꯦ ꯁꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕꯅꯤꯅ ꯌꯥꯔꯦ ꯑꯦꯁꯥꯏ ꯈꯥꯕ ꯃꯁꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯈꯔ ꯍꯪꯒꯗꯕ ꯂꯩ ꯁꯥꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ ꯀꯔꯥꯏ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯑꯁꯨꯝꯅ ꯈꯥꯕꯗꯒꯤ ꯕꯩꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯕꯩꯒꯅ ASI ꯈꯥꯕꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯕꯩꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯕꯩꯒꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯕꯩꯒꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯕꯩꯒ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯖꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯨꯕꯨ ꯀꯩ ꯍꯥꯏꯕꯅꯣ ꯕꯩꯒꯅ ꯍꯪꯉꯛꯄ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥ ꯑꯗꯨ ꯕꯩꯒꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯅꯥꯅꯁꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄꯤꯈꯤꯗ꯭ꯔꯕꯅꯤ ngasi sarna ichanupi hatkiba mihatpasing adu pharanaba lakpasida aidi haifam khangdana nungaijare sar somna ichanupi hatkiba haisibu kamai tawno adom ki ichanupi si mina hatki haibadi kamaina khangino sar aigi ichanupi gi mami mimicha kowi ichado masak mato yauna phajabani ing tapa liri khojibada lekai asida hainari bai chani nongmu numit ama magi mamanaba tiembagi party ama yauba chakadoribani haiduna loshelaga lerami numito aidi yamna chalanin khide aina su mangonda mimicha nang ngasi di chaluranu ima isa se kaino mai tau tawi ningjing mangjing tawine mang ha su kaya nungaiti napa bungsu masa ngamdadana leiridana nang yaragadi chaluranu kari khaligai chabo masida mimicha na hoi imana nungaitagadi chalaroida yamna luna tinaba imana basunati nongma hospital da thinakhiba tiembadu magi neima mana pabungi mating khara sum panglambadu da sum chalu sira na tawbani ado mana yadadi chalaroigeda asumna mimicha amati mama wa hainari ngai tiemba mimicha gi mayumda lakhi aduga magi birthday adu chalanaba kanna hairi mimicha na aisa kya nungaite chatlaroi haina haiki adubu tiembana kanna takli mimicha gi mama na su tiembada mimicha bu pururanu haiki adubu tiembana ima ai numit ta dine thilake ngasi ai gi birthday se nang yaung daba male mimicha phare phare ai chalage ko noi yam lana khalla male asumna tiembana chakige tawbada mimicha gi mama na ibungo phare phare chaminaru ko ado ibungo numit ta dine thimbirau ko madi yamna pangjabani hoi hoi ma aina phanaba silage dugidi asumna temana mimicha bu magi birthday yahon nabagi dama puki masigi matung mokhoi tembagi yum jawre masidagi mimicha su mayam lariba adu da phamduna wari watai sanari tanja asida tembagi manaba kapil tembagi birthday yawba lakhi oi bye temba ache happy birthday thank you matau kapil asumna mokhoi ani wari sanari ngai mimicha na temba noi washroom kai lege mimi sita sum chalo aduga leibane oi tete silaw noi cheche se washroom change ye amta takpiu asumna mimicha amadi tete chatkre somda kapil na hairi wow bahut sundar e bai temba haujikidu kana were ai pamba were ni e bai kapil aigi manabine mamingna mimicha ko bane ado madi nanga koina si haibada yarak to mandeda na saktuga suhing chumba hek maladana aina haiba yaro haiba adu waradi ma aina phare dana asam na makhoi wari sanaki
ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯅꯅꯥꯎ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨ ꯌꯥꯝꯅ ꯊꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯇꯦꯝꯕꯥ, ꯃꯤꯃꯤꯆꯥ ꯄꯤꯔꯣ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯅꯥꯎ ꯑꯃꯗꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯝꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯪꯉꯛꯄꯗꯒꯤ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯇꯧꯔꯛꯄ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯃꯤꯃꯤꯆꯥꯒꯤ ꯍꯩ ꯃꯍꯤꯗ ꯗ꯭ꯔꯒ ꯍꯥꯞꯆꯤꯟꯈꯤ, ꯑꯗꯨꯒ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯒꯤ ꯍꯩ ꯃꯍꯤ ꯑꯗꯨ ꯃꯤꯃꯤꯆꯥꯗ ꯄꯤꯊꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯝꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯀꯥꯄꯤꯜ ꯍꯣꯏꯒꯤ ꯒꯣꯗꯥꯎꯟ ꯇꯝꯅ ꯊꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯇꯨꯡꯗ ꯀꯥꯄꯤꯜ ꯅꯅꯥꯎ ꯒꯥꯔꯤ ꯑꯃꯗ ꯇꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯇꯦꯝꯕꯗꯤ ꯃꯥꯒꯤ ꯕꯥꯔꯗꯦ ꯇꯧꯔꯤꯕꯅꯤꯅ ꯃꯌꯥꯝꯒ ꯄꯨꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯕꯥꯔꯗꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯃꯤꯆꯥ ꯒꯣꯗꯥꯎꯟꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗ ꯃꯐꯤ ꯃꯔꯣꯟ ꯃꯑꯣꯡ ꯇꯥꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯍꯦꯝꯆꯟꯗ꯭ꯔ, ꯅꯅꯥꯎ ꯑꯃꯗꯤ ꯀꯥꯄꯤꯜ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯌꯨ ꯊꯛꯂꯤ꯫ ꯇꯦꯝꯕ ꯂꯥꯛꯄ ꯎꯕꯗ ꯅꯅꯥꯎꯅ ꯇꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯆꯠꯂꯣ, ꯅꯪ ꯑꯃꯨꯛ ꯅꯅꯤꯡ ꯇꯧꯖꯔꯨꯔꯣ꯫ ꯑꯁ ꯅꯅꯥꯎ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂꯣ? ꯑꯁ ꯌꯥꯔꯦ ꯇꯦꯝꯕ, ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯒꯤꯗꯃꯛ ꯀꯥꯄꯤꯜꯅ ꯄꯤꯔꯤꯕ ꯁꯦꯟꯁꯦ ꯂꯨꯄꯥ 50,000 ꯈꯪꯉꯕ? ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯔꯤꯕ꯫ ꯑꯁ ꯌꯥꯔꯦ ꯚꯥꯏ ꯅꯅꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯄꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯀꯥꯄꯤꯜ, ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯀꯩꯁꯨ ꯈꯟꯒꯗꯕ ꯅꯨꯄꯤ ꯑꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅꯅꯕ ꯄꯨꯔꯛꯄ ꯇꯥꯔꯦꯅꯦ꯫ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯨꯄꯥ 50,000 ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯔꯦ ꯚꯥꯏ, ꯅꯪꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯗꯨ ꯑꯩ ꯃꯔꯝ ꯈꯪꯉꯦ꯫ ꯅꯪꯅ ꯃꯤꯃꯤꯆꯥꯁꯤ ꯄꯨꯔꯛꯂꯦ, ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯥ? ꯑꯁꯦ ꯂꯧꯔꯣ, ꯉꯁꯥꯏꯒꯤ 50,000ꯗꯨꯒꯤ ꯃꯊꯛꯇ 50 ꯍꯥꯞꯂꯦ꯫ ꯑꯁꯤꯅ ꯃꯤꯃꯤꯆꯥ ꯄꯨꯔꯛꯄꯒꯤ ꯑꯣꯏꯔꯣ꯫ ꯍꯣ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯚꯥꯞ ꯇꯥꯔꯗꯤ ꯑꯩꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯁꯤ ꯉꯥꯛꯈꯤꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯃꯤꯆꯥ ꯇꯞꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯐꯥꯍꯟꯒꯅꯤ꯫ ꯇꯦꯝꯕꯥ, ꯅꯪꯕꯨ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯥꯅꯦ ꯅꯪꯗꯤ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯥꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯥꯄꯤꯜꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯕꯨ ꯁꯥꯅꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯆꯥꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯌꯨ ꯊꯛꯄꯒꯤ ꯂꯤꯛꯂꯤ ꯑꯍꯥꯡꯕ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯏꯗ ꯊꯣꯝꯈꯤ꯫ ꯃꯁꯤꯗ ꯃꯤꯃꯤꯆꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯦ꯫ ꯃꯃꯥꯏꯁꯨ ꯂꯤꯛꯂꯤꯅ ꯌꯥꯠꯄꯒꯤ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯄꯤꯜꯅ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯏꯟꯊꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯃꯤꯆꯥ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨ ꯑꯃꯗꯤ ꯃꯃꯥꯏꯒꯤ ꯁꯔꯨ ꯃꯇꯦꯛ ꯃꯇꯦꯛ ꯇꯦꯛꯂꯒ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯄꯤꯜꯅ ꯑꯁꯤꯕ ꯃꯁꯥ ꯑꯁꯤ ꯂꯝꯕꯤꯗ ꯊꯝꯂꯒ ꯑꯃꯨꯛꯀꯁꯨ ꯒꯥꯔꯤꯗ ꯇꯛꯂꯁꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯄꯣꯁ ꯑꯃꯗ ꯊꯣꯝꯖꯤꯜꯂꯒ ꯊꯨꯒꯥꯏꯔꯁꯤ, ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯕꯅꯤ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯤꯃꯤꯆꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯝꯕꯤꯗ ꯊꯝꯗꯨꯅ ꯒꯥꯔꯤꯅ ꯇꯛꯊꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯝꯕꯅ ꯃꯤꯃꯤꯆꯥꯒꯤ ꯏꯃꯨꯡꯗ ꯃꯤꯃꯤꯆꯥ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯃꯤꯆꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯍꯧꯔꯛꯇꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯤꯃꯤꯆꯥꯒꯤ ꯃꯅꯥꯛꯇꯕꯨ ꯆꯠꯀꯗ꯭ꯔꯥ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯕꯗꯁꯨ ꯑꯩꯒꯤ ꯋꯥꯗꯣ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯕꯅꯤꯅ ꯀꯦꯁ ꯂꯩꯇꯦ꯫ ꯃꯥꯕꯨ ꯊꯣꯝꯂꯝꯕ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯐꯪꯅꯕ ꯊꯤꯔꯤ, ꯐꯪꯕꯒ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯗꯣꯔꯛꯏ, ꯃꯁꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯏꯆꯥ ꯃꯤꯃꯤꯆꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯁꯦ꯫ ꯁꯥꯔ, ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯁꯥꯔ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯒꯤ ꯃꯃꯥꯅ ꯀꯞꯄꯒ ꯕꯩꯒꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯁꯤꯗ ꯕꯩꯒꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯧꯈ꯭ꯔꯦ꯫
mihatpasingdo ai soidana phajage ado matau karamna mimichagi mihat adu somna khanglibano sar nongma aina mapanda kaptuna leiringai ichado laklami mana ingonda wafam punna khairambane sar siba thawaina lagraga mabu hatpa mising adu hairamba masibu oiba yabrane sar lai haibase lei laibu thadatawa tawbiganu sar fare somna hariba wafam sina chumlabadi ai athubada makhoi ahumdo pharaga ihang pahong tawjarage ado somna yumda nungna thomisibu kaigino aduga mayamna somse angawbini haribasina kaigi sar aina nung thomliba imungdudane aigi ichana barde chatkibado sar adunani aina makhoigi yumduda nung thomlibado adubu sar nungdo aina thomba nati ichanupina thombane wafam asi haibagi damangni moina ibu angawbini haribase sar o yam nungaijare aikoina mihatpa makhoi ahumado soidana phagani aduga matik chaba chairak pigani adudi aikoi amuk chachare asumna hairaga baiga yum adudagi thorakhi baigana mimichagi yumdagi thoroklaba matung asumna hairai ai hobildar aikoi hojimak timagi mayumda chachi aduga party tawba numit aduda kana kana lakhi kari kari thokdok thoki haibadu hangunaba tawsi hoi sir adu timagi yumdi aikoi di khangdi sir adudi kamai tawni toisiri sir timagi mayumdi khangdi adu kapilgi yumdi khange sir noidi kapilgi yumdi kamai khangdiba noisu magi miro nate da sir kapil haibu nupa dudi aikoi station da toina toina laia sir kaigino mana station da toi laidi sir mi ga punarambagi case nupi da karan tarubugi case jam lakrapuni da sir aduna sir mase phadok phajin tawda magi yumse khangobune sir yam phare dudi magi yumda oina chalasi aduga atai jinaba singdo mathang phaga naba tawsi hoi sir asumna baiga magi team ga punna kapilgi yumda lakhi masigi matung kapilgi yum jawduna kapilgi yumda changakhi matamasida baigana yumsibu kana lege yumsibu kapilgi yum natro asumna kaurubada kapilgi mapa adu thorakhi aduga hairi inspector sir aji kari loire yumsi kapilgi yum natro mane sir adudi kapil yumda kokthoro wamta tarada ba yajre maga sir asi madi yumda laitrene madi mamanabagi mayumda si chak chanaba chatlene kanagi yumda no mana chak chanaba chakribo si sir nanaugi yumda oire adudi nanaugi address to amta piro ingonda asumna baigana kapilna chak chanaba chatki hariba nanaugi yumgi address adu lokhi masigi matung baiga amadi magi timadu nanaugi yumda lakhi matamasida nanaugi yum adu da lairamdi baigana karai da chakki haina nanaugi mamada hangki mamana ngarangdagi yumda hanjalaktri haina khumlakhi masigi matung baigana kana punki haina hangbada nanaugi mamana kapil hoi hemchandra hoiga pulamgani haina hairakhi masidagi baigana nanaugi mamadagi hemchandragi address amuk laurakhi masigi matung baiga amadi magiti madu hemchandragi mayumda amuk lakle masidasu hemchandra ngarangdagi hanjilakchi haina hairakhi masidagi baigana hemchandragi number adu laurakhi asumna baiga police station da amuk lakle aduga khabada hairi khaba mimichagi postmortem report tu aingoda amta piro ai amukta yenge sir magi case tu loisin khabanina report tu mangnam mani da sir karige mangdui ba nate nangna magi case tu lore haisibu kamai loikrino hayeng phawbagi manungda report to aingoda pigadabani madu ngamdraba nang suspend tawgadabani khanglabra asi hairamlaga baiga magi kala changi masigi matung constable ama changaga sir hemchandragi number du hojik usoi pokpi ki mafam amada location oire sir adudi hojik mafam aduda ekoi chakadabani quick asumna baiga hemchandragi number aduna location oiriba usoi pokpi da laki
Matam asida makoina dukan amagi manakta bike ama khamba ukhi masida bike gi tim adu changshinduna bike adu gi mapu adu kanano haina hangki matam asida nanaw adu thorakhi nanawna sir aigine aina purakpane kaidoba yaurage sir masida baigana nangla hemchandra haise nati sir aidi nanawne o hemchandra gi manabadura au mane sir o police station da chadaba tawsi kari marum gino sir oi adudi ayoga khangani ne chalu asumna nanaw police na phaki masigi matung nanaw bu lokap ta pusenduna ihang pahong tawki hey Mr. Nanaw nang mimicha khangbra sir mimicha ai sibu kanano ID khangdi sir nang khangde ba se photo se yung si kanano khangbra yung sir si gi nupi si di ID amuk ta udri ngasi na han bane sir kari ha ngasi na han u bane kaina oi mimicha kana hali mimicha kana hakke sir ID khangdi sir ID yaudi ha ta ngai le nang khangakadaba ado nang hemchandra di khambra tro khangdi sir kari namana ba phau khangtraba ha hayo hemchandra khangbra hai kang hemchandra khangba nang sir ai ta sina khangge di sir o aduga hemchandra gi number chi nang kamaina parami ba ha de kamaina parami no ba sir ai haijerage sir hojikta nachindu singni ne ha hayo hemchandra ga kapil ga kai chekre kai lot khre ha mimicha amati tiemba kana hali ha hayo sir haijerage sir kapil ga hemchandra ga di Tripura da chakre sir kai ga nomana Tripura da chali di ha Tripura da lo naga makoi hingaro kaido bono mana Tripura da chali do sengnayu sir hemchandra gi mama sinthokpa ma leibane makoi da chatpane sir aduga nangna kamana che thauri ba ha nangna hemchandra gi number do paire misina kamai torino ba sir ID Tripura chatpado yawningdre aduna chatlaroi na lehobune ada hemchandra na magi phone se mai yaudre aduna nang pai horo aibadagi magi do aina pai hobune sir aduga aigi duna mana pukhibane o adodi nang makhoi laktri phawba custody asida leiba tabani ne nakoi ohum pullaga wari se gyan tagadami mimisa khangdi kaina asumna hairamlaga baiga thorakle aduga hemchandra amadi kapil bul lakpa ngaiki asuna matamadu hokre numit adugi numidangda baiga magi sumangda phamduna kapil amadi hemchandra bu karamna phasige haina khanki kariyumbada pulisna makhoi bu pharanaba senare haibasi he khangkibada atopa mafamda chenkhrabadi thiba wagani haina su baigana khalli matamasi nungdangi sak chaba toklo matung pung 12 tarabani imungi mi singsu loina tumna khre baiga su tumnabagi phamung changlurabani adubu tumba yaraktabadagi mapada thoroklaga hamlibani asumna baigana wakan amada manglingai karomdagi no khangdana nupi macha amagi khonjelda sar haina korki baigana kolei leduna yengi adubu kanamata uri masida baigana kanano ibema nangbo nasakna sasu uri kanano asumna harubada baigagi manakta khara thaptakna horiba dalia pambi adugi manakta nupi amagi saktam ama tapna lepagi mami tarakhi mikup asida hui singna kappa nusit kanna sitpa horakle adubu baigadi masada kaisu akiba phawkhidi masida baigana hangai ibema nangbu mimichara hoi mani sar ai mimicha gi thawaine o ibema nangi mathau mangam punamak loisellaga surat phawbol loikrabani surat loikrabadi asiba migi thawai atama asi lariba ka chali hainai nangdi chatrabo hoi chume sar aisu chatlagadabani adubu laman khumningba amadagi ai ngasi phawbol laribakta chatribani aina laribak yaudabagi maramsu leiriye sar o ngaiko nangna laman khumbada ai chinari sina karigi nakoi but pe na mi hatpada kaimta bera laite
ꯀꯔꯤꯒꯤ ꯑꯩ ꯆꯤꯟꯅꯔꯤꯕ ꯁꯥꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯕꯁꯦ ꯉꯝꯂꯔꯣꯏꯌꯦ ꯁꯥꯔ ꯑꯣꯀꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡꯁꯦ ꯀꯔꯤꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯍꯥꯠꯄ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯂꯦꯝꯍꯧꯕ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯐꯥꯔꯦ ꯑꯅꯤ ꯋꯥꯠꯂꯤ ꯑꯗꯨꯁꯨ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯅꯠꯇꯕ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯂꯤꯒꯦ ꯁꯥꯔ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯑꯍꯨꯝ ꯋꯥꯠꯂꯤꯕꯗꯣ ꯑꯩꯅ ꯍꯥꯠꯄ ꯄꯥꯝꯃꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯠꯄ ꯌꯥꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯅꯣꯡꯃꯩꯁꯦ ꯋꯥꯏꯒꯦ ꯍꯥꯏꯔꯣ ꯑꯁꯨꯝꯅ ꯕꯩꯒꯅ ꯃꯤꯃꯤꯠꯆꯥꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯋꯥ ꯁꯥꯗꯕ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯛꯄ ꯑꯗꯨꯗ ꯃꯤꯃꯤꯠꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯩꯒꯗ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ ꯃꯗꯨꯗ ꯕꯩꯒꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯈꯤ ꯕꯩꯒꯅ ꯍꯥꯏꯔꯛꯏ ꯃꯤꯃꯤꯠꯆꯥ ꯉꯥꯏꯈꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤꯀꯣ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡꯁꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯕꯣ ꯁꯥꯔ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯍꯦꯝꯆꯟꯗ꯭ꯔꯒ ꯀꯥꯄꯤꯜꯒꯗꯤ ꯂꯥꯏ ꯇꯤꯟ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯖꯟꯇ꯭ꯔ ꯁꯦꯝꯃꯒ ꯌꯥꯟꯁꯤꯟꯈ꯭ꯔे ꯑꯗꯨꯅ ꯑꯩꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯔꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯄ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯑꯣ ꯐꯔꯦ ꯃꯦꯃꯤꯆꯥ ꯃꯈꯣꯏꯅ ꯌꯥꯜꯂꯤꯕ ꯖꯟꯇ꯭ꯔꯗꯣ ꯑꯩꯅ ꯂꯧꯊꯣꯛꯅꯕ ꯁꯤꯜꯂꯒꯦ ꯑꯗ ꯂꯨꯔꯤꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯍꯜꯂꯛꯑꯒ ꯑꯩ ꯂꯧꯊꯣꯛꯅꯕꯗꯣ ꯑꯩ ꯁꯤꯜꯂꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯠꯄ ꯂꯣꯏꯔꯒ ꯁꯥꯔꯅ ꯊꯕꯛ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯂꯩꯔꯤꯌꯦ ꯁꯥꯔ ꯃꯗꯨꯗꯤ ꯑꯩꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯤꯃꯤꯆꯥ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯃꯤꯃꯤꯆꯥꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯕꯩꯒꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ ꯃꯪꯒꯨꯝ ꯋꯥꯈꯜꯒꯨꯝ ꯃꯁꯥꯗꯣ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯩꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯄꯤꯜ ꯀꯔꯝꯅ ꯐꯥꯒꯅꯤ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯗꯨ ꯀꯔꯝꯅ ꯂꯧꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯩꯒ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯍꯦꯝꯆꯟꯗ꯭ꯔꯗ ꯐꯣꯟ ꯇꯧ ꯃꯈꯣꯏ ꯂꯥꯛꯅꯕ꯭ꯔꯥ ꯀꯥꯏ ꯌꯧꯔꯛꯑꯦ ꯑꯗꯣ ꯍꯪꯉꯨ ꯁꯦ ꯅꯪꯒꯤ ꯐꯣꯟ ꯀꯩꯒꯤꯅꯣ ꯁꯥꯔ ꯍꯩ ꯃꯈꯣꯏꯁꯨ ꯐꯥꯅꯕꯅꯤꯗꯅ ꯇꯧ ꯑꯗꯨꯒ ꯅꯪ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯆꯦꯜꯍꯜꯂꯒꯕ ꯁꯦ ꯁꯤ ꯎꯔꯗꯅ ꯁꯤꯒꯤ ꯅꯣꯡꯃꯩꯁꯤꯅꯅꯦ ꯀꯥꯞꯊꯠꯂꯦ ꯈꯪꯉꯨ ꯁꯥꯔ ꯑꯩ ꯇꯧꯖꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯅꯅꯥꯎꯅ ꯍꯦꯝꯆꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯄꯨꯡꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯗꯣꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯄꯨꯡꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯕꯩꯒꯒꯤ ꯇꯤꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯄꯨꯡꯐꯝ ꯑꯗꯨꯗ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯄꯤꯜ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯅ ꯅꯅꯥꯎꯕꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯅꯅꯕ ꯄꯨꯔꯛꯈꯤ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯈꯔ ꯊꯥꯞꯇꯛꯅ ꯊꯝꯃꯤ ꯅꯅꯥꯎꯅ ꯇꯥꯛꯄꯗꯒꯤ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯄꯤꯜꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯊꯝꯗꯨꯅ इहंग पावहंग तौखी बैगन हेमचंद्रदा नंग मिमिचा हाइसे खंगब्रा सर कनानो मिमिचा हाइबो आइदी खंगदि सर खंगोय खंगोय ngahak leiraga khangdong kaino sidi ha kaino sibo sir jantra ne lighting changdana ba sibane o lighting changdana ba siba ado police changdana ba amtanga siradi nang aina ngasi pharche pharodami do fare do kaigino noina nanaw thanamaga nui khaktang tipura da chalidi sir akhoi thabo ama chatpane hoine hoine nang thabak tu da nanaw thamami se kaigino haibani ne sir nanaw di chatning de na lehobune sir kari na chinthi ba hayo hayo ne asemba do hayo ne sir ai haijarage sir ai asemba do haijarage sir ngasai na sai du char ni da hairadi ha haroi ro hairo asemba do loi hayo nang na loi hairaba case ase macha ma pangani natraba pokso ek pansan laga ne फारसी तौरगा हारकदबनी खंगबा होय सर आई असेंबदो हाइजरगे सुदोबुनी सर अखोयगी इसादा लाइटिन फतबा अमा सुम
kuina inabadongna sum tawbaduda aikhoi ahiba maiba amada jantra ama semhan chena aikhoi Tripura da leiba ma amagi yumda chananaba tawki adubu ngarang se kapil gi mapana nakoi police na koithi thire haiba paw ma pirakhi adudagi aikoina Tripura da chatlaga adum lord khrasi na haina bane sar masigi matung aikoi Tripura chananaba thorakhi adubu aikoi gi gari du thaw yarom dabadagi nanabu thaw leiba chankhibani adubu ma phana koina lakhidi aina chatuna thaw leururaga hanjilla phawda mahak sulak lakhidi ngaiko nang wari do nanauna nangi phone pukhibagi wari yaude kaigino mana nangi phone pukhidubo sha adudi magi phone du mai loikhibadagi gari da charge tawrambane ada aikoi paw phawna nabana ai do puhan khibane sha gari du di kapil gine sha masidagi aikoina phone tawbada sumahak switch off laikhre masida kapilna mahak thana masi magi jantra do aikoina oina pubira asi haibadagi aikoi mabu thana maga aikoi Tripura da chatpane sha adubu sha nauna ikhang khangawdana phone tawrakhi hello Hemchandra nakoi jantra do semba lorabo nanao lore adu kaino nangna phone off thamidubo as bai aina thaw leiringaida gari amra thomjilaktana ai hospital da leirore ado hojikpudi kaisu thoidokpa tawdre ado noi so lao jantra do saba loradi kaino bai nanao aikoi di police na koithi thidudi adu ke di noi pakhalurano aiga thengnare timbagi misi adugi matang da hangnabagine aina thokpa khumkhrabane aikoina wakhal lana khalubaine ado noine lakpadane aigi sarukto jantra do poro bhai poroktadi kainone bhai fare adudi aikoi hayeng pung ani makhai do aduda lagani aduga thengnarasiko aikoi su Tripura chatre Tripura yaudringaida mi ama thengnabadigi mana loina sinbire mase aphaw maibane bhai mana loina khangi aikoina tawkhiu mayam do aduga aikoina khalambadu su chume handa ko thoyu mayam se mimicha ki thawai na oiram le bhai ado ai phone thamage ko hayeng thinnerasi asumna phone da wari sana khibane sar asumna Hemchandrana mimicha hat khibagi wari puna maksu tamki masigi matung baiga Hemchandra gi manaktagi thorakle aduga hairi na koi kananoma jantra ma laiso aduga soda baigabla mojara kaino khara yaro hoi cha asumna hairamaga baiga kapil ke manakta amuk changi hello Mr. Kapil ji sir ji ni nang hojik nangbo kai chaninge chak lamro sir ai lamdre ai hojik chabagi matam oidre ai bu thadok piro ne sir thadokani ado ai wa hange seng ne hek khumaba hojimak thadokani sir kari wa hang oire ai na khangbo oiredi ai loi haire ba Mr. Kapil nangbo mimicha khangbra ha ai khangle sir ai mimicha bu munna khangle adodi ayo mimicha karana hali inspector sahab ai asengbadu loi hairage ba ai gi manaba makhoi ahum se asi yam phattaba oirene makhoi na mimicha bu ase drug pijaraga wantha hale aduga ai gi godown da puraga asi kuri tawre ba aduga mathakta gi ase intharaga hale ai imina uhobane bagapan sakhi aina ase tawunu haire asi makhoi yu yamna ngawre ba aduna aina haiba makhoi tadre aduga sar thaudok to haidukanu ase haidukladi aibu makhoi ahumna hatkani hairene ai kiba oire aduna sar makhoi na ai yawe harasu madu thajabirono ai kuisu yaudrene aibu thadoklo sar tawrisi yengune kaya mana liru warino ne mana tawkiba singdu loi haidore ne tawrise aduga mamanaba singbuna aranba tahaline oi Kapil nangna hairi mayamdu ai thajarangmani khanbra ha asengbudayo asengbudu hayo ne party numit aduda mimicha da drug pijanaba klana plan tawi ha het hayo sa re ai sire ai haijarage numit aduda tiembana ase mimicha da drug pijanaba ase plan tawre manasu pijabu were masi hoji bago machin si chingdrine ha asengbudu nang hayo yadre ha se adudi se sai khayam chau se sir masai haiba pulam singdo pujare sir yare ai tolage oi masi mayang police makongdage mangak phaw phu asengbudu haji phaw phu dam nima kaya mari leibno du ma yenge
asumna hayamlaga baiga thoraklei aduga jantra adu hangdoklami aduga makoina lairakpa moida adu jantra aduda hapchinki aduga hairai nakoi aina horen kapil gi mangakte jaliba jantra si aina tat tawraga lauthorakani nakoi da check tawnaba maduda nakoina yamna haisingna magi jantra do hundokhaga aina hojik semliba manungda moida yawba jantra se masi oina hangdokkanabani khanglabra hoi sar akhoi bab tajare sar lao asumna baigana plan ama tawduna kapil gi manakta changaki hey kari haire maron sengaba sar ama muhai sum tawlei ri sar yare nakoi na nawga hemchandra gado sida puro hoi sar asumna custody aduda hana leiramba sifai sing adu thokhankhre aduga baiga gi team ngaktamak lehore masida baigana hey kapil nakoi chantra semba chali haibase chumra sar madu chumle ne sigi ngakta yale sira asi hairaga baigana patlaw nga thadali aduga magi teamda oi masi manungda kari kari yauge do check taw asumna hairaga pikhi masida kapilna are sar asi lising kun piba jantra wore asi lagini korigi aigi ngakta ki thadale asi piro asi police na pot lakpa kari wore het jumle sida gaga khongunu sai achoba yam lai khangaba asumna baiga ga kapil ga wari saringaida kapil uhandana jantra du hundokre aduga mokoina hana sem sakraba manungda moida hapa jantra adu oina hangdoklami matamasida jantra adudagi moida sing adu laimaida joro tarakhi masida baigana oi kapil nang masi jantra ne dai si manungda number 4 yaro misi si kamai torino sar madu lagi wore madu 4 woidre asi thajaro het number 4 sibu lagi ni kaina tumleo asumna hainari ngai nanaw amadi hemchandra pusilaki pusilo nakoi makoi gi mangat siriba jantra singse we hangdo aga check to uretana se masigi baya sida su 4 yaro mise hey check to asumna baigana haijin duna mukoi ahumgi jantra punamak hangdoki aduga manungda yauramba lai changdana ba haplakpa polam sing adu loina manghanki masigi matung baiga thoraklei aduga mukoi ahum adu su lehore adubu mukoi ahumgi pulliba thawi sing adu ikom komlami masidagi makoi numit adugi ahingda police station adudagi na thoraki tawriba punamak baigana loina khangi adubu mimichana makoi bu hananabagi damak makoi ahum thadokibani asumna makoi phanayam sana chelaklaga waiting chat amada makoi potharami tanja asida waiting chat adugi manakta hauba u pambi amada murum sonba makon ama taraki khonjel adu tabada makoi ahum du kibna loire lai changdanaba jantra dasu pulisna manghan khabanina makoi kibna loinare mastigi nupi amana kana noklai aduga nokliba khonjel adu mimichagi ni haibase makoi khangki masigi matung makoi ahum du mafam adu thadoknaba honarai matamasida u adudagi musin muba matum achoba ma wang launa taraklaga pom launa aimaida tasinki madu urubadagi makoi ahum du kanna lauraga mana thokpa chenerai masidiki nanauna cheliba adomda mi khara wari sanaraga chatpa ukhi nanauna prap changchinduna mayam kai chalino asuk thenglaba hingchida bu chaliba mayam adu mamai dilai thorokti aduga hairai ibungo aikoi asi lebak chalibani ne nangsu chalagadabani lao aikoi punna chalasi wahi adu tabda nanaw swai lauki aduga chaliba sing adugi makhongdagi makok phawba yingki matamasida ure chaliba mayam sing adu makhong leibak tadana pairaga chatpadu ure masida nanawdu oima hairaga maning handuna amuk maikai amaromda chelaki asumna chelakpada magi tungda mi amana tanarakpagum torai masida laithuktuna yinglubada mimicha adu magi hek manakta masadu ina pungtai tairaga lepaga leiramki madu urubada nanaw khprek khangna lungna taduna tusinki aduga khuru khudu kunduna cheli masida mimichagi thawai aduna kanna noktuna matungda inari masidagi nanawgi makong adu pairaga
soro soro laktuna chingkhre asumna chinglaga amuk thadorei matam asida nanau kanna cherenabo honai adubu chenba ngamdre magi makok adu kanagumba amana pairaga lekhairakpagum tunglomda tapna tapna leithorokhi nanaudu yamna kanna laukhi aduga mangak ado masa matomta crack launa lekhairaga sikhre nakan amaromda Hemchandra yum amada chenchinduna leiri mahakna chenchiliba yum adu kanagi sunate mimichagi yumni numitu mimichagi mamadi magi mapamda chatkibana kanasu leiramde Hemchandrana imung aduda changbada thong adu lolamde masidagi Hemchandra imung aduda leiriba phamung amada changchinduna tuminna hiptharami matamasida mana tumliba phamung adu nipugum tori mahakna phamung adugi akoibadu koilei leiduna yengi matam aduda mimichagi photo adu lei pareng ama siraga thitlaga leiramki madu urubada Hemchandra swai lauki ma khawjiti khangle mana hipliba phamung asi mimichagi ni haibasi khangle matamasida yum aduda thaliba lap adu khanghaudana mutkhre adu thabalgi mangalna yum adugi singongda changakpana khitangdi ngali masida Hemchandrana haugatlaga atopada chinanaba honai adubu phamung adutagi mahak haugatpa ngamdre matamasida mana tumliba phamung aduda mi ama tapna tapna asum changakhi aduga tapna phamthakhre masidagi phamung adugi ka khoromda changkhre Hemchandra kibana kanna kanna lauki adubu kanasu takhidi matamasida Hemchandrana hipliba phamung adugi mopak adu tapna tapna mayai thegangda thekalakhi Hemchandra masadu lungthet thekpaduda wabana loire mahakna kanna kanna lauki adubu kanasu takhidi masidagi asum thekalakpana makwang ado krek launa tekhi aduga mayadagi I chentharakhi Hemchandra karisu upai laikhide masidagi ma masagi makut aduna masagi makhori adu kanna leithalaki masidagi mahak sor lakhatuna punsi loikhre aduga hauji hingliba kapil madi yum jawduna nungana tumli matamasida magi kada mi amana chatpagi makhon tarakhi aduga nupi amagi khonjelda kapil haina koba khonjel aduna kapilgu makeup thorakle masida kapilna ka adugi akoibadu koilei leiduna yengi matamasida magi kada thetiba mingchel aduda mi amagi mami ama haiphet uhokhi kapilna mingchel adugi manakta changchillaga mingchel aduda yengi matamasida mingchel aduda kapil yamna wana chokri amada hipadu mingchel aduda mami tarami matamasida nupi ama changaktuna mana pairakpa akaiba likli machet amana magi makhongda thinki tawribu matawadu kapilna ubada kapil kimanbadagi phamungda chensinduna tuminna lekhi matamasida mi chakpagi khonjal ama asum tarai kapil kibana masado thak nikle tanja asida mana jenglamba mingchel adu khanghaudana leimaya taraka kaikhi tanja asida maisu mutkhre masida kapil kibana kana lauki mana hek laubaga magi maphaiganda yamna kana chaina ama phawaki masidagi maha kana lauki matamasida maisu amuk lakle mai lakpa aduda kapilna maphaiganda yenglubada mingchel machet amana yungduna leiramki masidagi maha kana lauraga ka adudagi sek tuna chenthoroi matamasida magi makhongda mi amana khangyan nalakhi masida kapil upchinduna tungki mahana tusinbada magi kagi thongkin mapana du tabadagi maya yamang tekhi madugi chaina khorna maha ngamjabi thaduna lauki mahana lauribadu imung adugi mioi amatana taramde masidagi magi mapana tumliba ka adu tamna situna lakhi matamasida mahaki makut animak tunglomda mi amana paisin bagum toroi kapinna lokthoknaba honabadasu ngamkhide masidagi tungda paisin naraga lariba makut adu makok lomda tapna asum thekalai masida kapildu namanbadagi kanna lauki asupna makut adu krek launa leithatlakhi kapil laubnatana upai lekhide masidagi mahak leimaya taduna asum leiringai rupa ama changakhi kapilna kanano haijna jingubada magi mapa oiramki kapilna di mabu kanbirakadra khallubani adubu
मदुगी ओना तैनबदा कपिलगी मपाना पाइरकपा युलिकली अमना कपिलगी ममाइदा थोमजिल्लखी मसिदगी कपिलगी मपादु नुपीगी खोंजेलदा हाइरई नुंगाइब्रा हा नोंसु नुंगाइब्रा असी हाइरगा कपिलगी मकोंग अदु पाइरगा युम अदुगी मथकी फ्लोरदा सोरो सोरो चिंखलखी मसिदा कपिलना माबु कन्बिनबा कन्ना कन्ना हाइजखी अदुबु कपिलगी मपादी मिमिचागी थवाई चंगलिबना कपिलना हाइबदु तारमदे मसिदगी कपिल मकोइगी युम अदुगी मथकी फ्लोरदगी मागी मपाना लंगथरखी असुमना कपिलसु नुमित अदुदा सीखरे असुमना अहिंग अदुदा ननाव हेमचंद्र अमदी कपिल मकोइ अहमक पुंसी लोइखी मसिगी मतुंग नुमित अदुगी नुमिदांगदुदा बैगगी ममंगदा मिमिचागी थवाई लाक्तुना हाइरई सारबु अइना हाइनिंगा लेतना थागतचरी अदुगा सारना पामुइबगी पांगबिबा अइना सिरिबा गोदान अदुगी मखादा अइना तासिनबा जगा अदुगी खरा चलगा अइगी खुदकी खुसा अमा लैबनी मदु अमुक्ता पोलोइबिउ मदु लैबना अइ असि लमदा चटपा याद्रे अइना सिरिबा नुमित अदुगी नुमिदांगदा हुइ अमा लाक्तुना अइगी सादोंग खरा चाखी मदुदा लेमहौबने अइगी खुसादो मदु अमुक्ता साना लोसनबिरमु हजिक्ति मखोइ मरिमक अइना हाले अइना लमन सिंगमा ngamjare aduna aisu lairamlenda hankrage sa asumna hairamaga mimichagi thawai adu mangkhre masidagi baiga mikap thorakle aduga mana mating pangbadagi mimichabu hatpa miyoi sing adu mimichagi thawaina laman khumba ngamle tabada yamna harauki asumna ahing do hokre matangi nong ngalakpada baigana mimichana siramba mafam aduda chatuna mana haiba khucha adu thiki masidagi phangladuna maiba ama tanaduna mathau mangam pangthokhi asumna mimichagi thawai ado lairi pakta chatki baigasu nungaina lehore masigi matung matam khara lairaga ASI khaba lambigi tamthiba thodok amada tatana takpadagi pungtoi toina misi sadana sikhi masida baigana khali lanjadraba thawai aduna heart pa chitharamlaba khaba ngasidi taibang chemba mapuna oina chairak pikhraba asumna khanduna taibang chemba mapubu khoirumjakhi wari asi matang asida loijare wari asida soikhiba lankiba asoiba wahi wata kaya yaurabasu tabiriba singna pukchal saunga ngapigani